Kanglei News ki ayuki pao minyeng tapi riba pumna mapu Roma ilangbamna ikokno na kurumjari. More ki maitai lam kuki singna Khopchinba horagle More ward number 7 ki manung chana laiba Kanan Bank Kuki Lekai ga thangnana laiba More Turel Wangma Lekai da laiba maitai gi church su laiba yum ama kuki singna thugairaga fencing tawduna Khopchinba horagle hairiba church achi Kanan Bank ki manung chana laiba Mount More Public School ki manakta laiba Turel Wangma maitai Lekai manung chana laiba Equalizer haina khangnaba mineral water sungphanga opposite laiba maitai singi church asi sapam Robertson kauba miyoi amagini kuki singna More da laiba maitai gi lam khopchinduna lausinaba tawragliba thawong asi More maitai miyamna akanba mawongda yaningdaba kya phongdorakli loinana paliba lengak asina athuba matamda akanba mityeng changbiduna thingjinbiyu natrabadi akanba khongjang kaya changsilakpa yai haina zu wafam kya thamlakli. Kuki sing amuk hana kundana ba honarapgi mayokta miyangi mifam pangthokre Imphal East District ki manung chanba itham moirang purel amadi tumukong khulga nangna lairiba molhang khulda kuki sing amuk hana kundasinaba center lengang na paikhalakpa khongthanggi mayokta ngasi itham moirang purel amadi tumukonggi kunjasingi oiba asawa mifam pangthokre center lenga ke nakal namagi oiba mityengda maitai singi nathairamlaga kuki sing resettlement tawnaba honarappa thawong kunjasingna yaba ngamloi awangba thakta yaningde haina maikai adungi miyangi lup nongpo ngakpa lo NNL gi advisor Dewal Takhelambam na penda phongdoragli ngasi tumukongda pangthokiba miyangi mifam aduda NNL gi advisor Dewal Takhelambam hai irang asina maram oiraga maitai khul kaya tumna manghankiba asigidamaktadi center lengang na karisu na chungdaba leiri Fireland Mall area gi manung chana leiriba molham hairiba khul asida kuki militant KLA amadi Myanmar da yumpham oiba KNAB gi kedar chanirom leire haiba wafam Nscn-Im gi maikai dagi thamlakpa leikrabani molhang khulda changsilagliba kuki militant sing achi laksinaba NNL gi maikai dagi mamang chahi gi September 12 yauna khongthang thengkhang kayarakta mari leinaba singda wakatkiba leikre makhadana chingthaktagi nongmai kaptharakpa yabagi phibamda leiringai cheraksida molhang khulda BSF company thamduna kuki sing amuk hanna thamnaba honarakpa laibaktibani nakalani magi resettlement ki matangda lenga ki oiba chapchaba phire mama lauthokringaida kuki khul hana khunda leitanaba honarakpa asimak irang asi makhadana chathanabagi chepau thabaga pangkhakni haina mahana phongdoki Senapati da yum ama mai sakpada class 10 tamliba mahairoi nupa macha ama laikanaba ngamdana leikidre Senapati district ki lawa khoide village ta thokiba laibaktiba thodok amada yum ama maina tumna chakre thodok aduda phamungda tumduna leiriba mama kanaba honabada class 10 tamliba mahairoi nupa macha ama laikanaba ngamdana leikidre hairi Ukhrul Times ki report amagi matung ina hai khudongthiba thodok asi thasigi ahum nongai pung ahum makai rom tarakpa matamda thokibani thodok aduda laikidraba mahairoi adugi mamingdi Rahabai kawi mahak naga public school da class 10 tamliba mahairoi ni thodok thokpa matam aduda mahakna phamungda tumduna leiribi mama Serobum maina chakpadagi kanaba honabada masada hena mai chakpadagi khudakta hospital da pukhatuna laikanaki adubu laibaktibadagi mahak laikidre hairi Manipur da thoklakliba lan loisinaba Prime Minister unabagi mahuta charter flight tongduna CM na lusingduna Kumbh Mela saruk yaduna Tribhuvan Sangamda irupkre haukiba chahi 2023 gi May 3 dagi hauna Manipur da thoklakliba thaum helaklaba lan asi Bharat lengak amadi Manipur lengak anina loisinduna tangdu leitaba Manipur ama ohenba ngamdaduna praja miyambu mai illaba khang mathakta thangatuna thamlaga manana leiringai cherak asida rajniti gi oiba charangnaba ama thoraktuna hena leitadaba Manipur ama oirakpa yabagi phibamda hojik leire cherak asida Chief Minister N Birena lusingduna Prime Minister Narendra Modi unaduna Manipur da thokliba lan achi loisinaba honabagi mahuta UP gi pangthokliba Mahakumbha Mela da ngasi Turel ahungi itinpham oiriba Tribhuvan Sangamda iruptuna lai khurumkre Chief Minister N Birena lusingduna Worker Minister Govindas Konthaujam Forest and Environmental Minister Thongam Bisorjit Cape NPD Minister Laisang Tem Susendro yauna Lamlai AC gi MLA KS Ibomcha Langthabal AC gi MLA Karam Chiam Kumbi AC gi MLA Shanasam Premchandra amadi Paso AC gi MLA Kunjakeswar saruk yaduna Tribhuvan gi Sangamda isingda iruptuna Manipur amasung leibak asigi yaifanaba nungaiba pibinaba thaunijaki Mahakumbha Mela gi saruk yakiba BJP gi Union National Party gi leader MP Bari Shankar Prasad chu unaki Mahakumbha Mela asibu saruk yanabani haiduna ngarang Chief Minister N Birena nungthilda Imphal thadokibaga loinana BJP gi MLA minister sing adu
अथेंगबदा चार्टर फ्लाइट इम्फाल थादोखिबनी अमरोमदा असेंबली मेफम नाक्सिलकबगा लोइनाना चीफ मिनिस्टर एन बिरेन लुचिंगबा लैंगाक मनुंगी ओइरिबा मिनिस्टर अमसुंग एमएलए सिंगी मनुंगदा यानादबा किया लैबा उबा फंगलगली मखोगी मरकता चीफ मिनिस्टर एन बिरेन सौगतपा अमदि सौगतपा पामदबा कांग्रुप अनि थोक्तुना लैरि नुपा नुपी कतुकरण तौरमी हाइबगी सोरादा इरांग थोक्रे ngasi numidang sorada miyoy amana chingmi nupi amaga loksangda amotpa litsa chalami haibagi wahaudagi khoisaunaraba miyoy singna miyoy aduna yawbani haiba loop amagi office da akai atoi thokhalakpadagi achoba irang thoklure miyam adubu Kawching district police ki additional SP anina luchingba timna numidang pung 8:35 rom tarakpada tear gas kaptuna tangkhairaga laksinkhre hairi Arambai Tengkolgi Lusing Purel Korongan Bakumandagi Abdekra Lokotage Ina Lining Matangda Punchinaw Yadaba Maichaw Sadana Yena Dawgi Huna Dawgi Tauriba Ahal Singse The Chaina Mana Lining Nungsibanate Magi Mingchat Ahaiba Sabani Napal ni Lakadawriba Nahagi Mirol Sidadi Karigumba Kara Taurakani Atubada Warobiganu Natradi Ina Lining Kanba Waragani Yena Dabat Tarangba Ina Lining Ama Thamlamnaba Equation Batabani Mafam anida bom thamjilamle state asiki tongan ba mafam anida SHAKKHANGDA singna bom thamjilamle hairi police tagi fangba pauna hai ngasi nungtil Impal police station ki manung chenba waheng banglaikai da leiba LBG office ki manager gi room da SHAKKHANGDA singna hand grenade ama thamjilamle bom thamjilamle haibagi paw adu hek phangbaga mafam adu da Impal police station ki team ama changsin yengchin ki ama distraction thawrang lokhat ki bom adu asoyangam yaudana numidang pung 3 kun taba matamda loktoki thodo asiga mari lainana Impal police station na case ama lokhat kre hairi Kanglai Mityeng Komdagi update khara lokachage Churchanpurdagi Jamkolun Baite Kauba nupa ama drug konana fare hairi Faraba miyo edudagi KG ama makhairom lumba YT tablet picket mobile phone ama amadi 4-wheeler amani Arambai Tengkolgi PRO Robin Mangang Khwairapamdagi update khara lokachage School van service da wiriba iraicha singda wafam amata thamjage angang mayam ama puraga kana thauba amadi yu thakhilaga gari thaubagi report yam lae masi tawbiganu yamna gyan tana thauba driver su yaudaba nati adubu yu thaklaga natraga kana thaura angang mayam pubasidi tasengna tawbiganu police na su phajana drink and drive verify tawbiri hena section na tawbigani thajai